अफब सरकार अमा लेबदा राइट टू इन्फॉर्मेशन ना चाउना मतेंग पांगी हाइना मिनिस्टर आई हेमोचंद्र ना हाइख्रे खुरुमजरी मियंग ताबिरिबा पुनमकपु तरामना ओक्सरी हजि फाबुगी मरुएबा पाउ संदोकना पिजरी अफब सरकार अमा लेबदा राइट टू इन्फॉर्मेशन ना चाउना मतेंग पांगी हाइना फॉरेस्ट एंड एनवायरनमेंट मिनिस्टर आई हेमोचंद्रना दी मणिपुर इन्फॉर्मेशन कमीशन सिंधुना ngasi GM हॉल द निमित तरुकनी चथगदबा राइट टू इन्फॉर्मेशन वीक सेलिब्रेशन हौदुपगी थरमदा हाइख्रे थरम अदुदा मणिपुर सरकार के चीफ सेक्रेटरी ओ नबकिशोर अमदी चीफ इन्फॉर्मेशन कमिश्नर TS इबोबिना मरुएबा मियोइसिंग ओइना सरुक याखी मिनिस्टर हेमोचंद्र मखाताना हाइखिबदा एक लिसिंग अनी मंगादा पार्लियामेंट पास तौदुना ngasi फावबा इंडिया पुंबदा चनदुना लाक्ले अफब सरकार अमा लेबदा एक असिना साउना मतेंग पांगली सरकार अमना तौबा थबक थरम कया मियामना मयक सिग्ना खंगनबदा असोबा थौदांग लौरिबा एक असि मणिपुरदसु ngasi चनदुना पालिबा सरकार असिना पांगथोखरबा अमदि पांगथोकदबा थबक थरम कया मियामदा मयक सेना खंगनबगी खुदोंसाबा पीरी हाइखे The essence of being a democratic polity is not complete without transparency or accountability. The founding fathers of our constitution dreamt of a democratic polity like that. But since democracy itself is an evolving process, these things took a long time to come by. And frankly speaking, it was exactly after 55 years, 1950 and 2005. That's a long time. That's a very, very long time in the process of this exercise in democracy, this exercise in transparency, this exercise in accountability in governance. Center amadi state government na mathau ningtina pangtok tabadagi MU da maihau langpok thokpani haina CPI Manipur State Council gi State Secretary Dr. M Narana Maral Sikre wafam asi MU da thokliba charang na phiyam yengsinbagi khongsata mahana phongdokhibani mahaki khongsat aduda State Executive Member RK Amusna A Lala amadi Kholaugi Editor KS Sursansu Saruk Yaki Handakta mai thakiba recreation hall gi phibam yenglaba matungda Dr. Narana MU gi tholiba thoda wathok asi loisinanaba state amadi central government anigi maike degi karigoma khongthang amata laukhotaba haibasi laibak thibane party animak maheru singhi career mangba yaba amadi khwaidigi wangba institution asigi academic career sokhanba yaba thabak sing asi lumna lauti haibasi hauzik wadiba phibam asina adumak khangba ngame BJP amadi Congress Party animak mahiru singhi luraba wathok asigi mahuta election campaign da ngawduna leiba haibasi leiba ki afaba purakadra haiba wahang hangningai ni miyamna su makhoigi lichat khangi CPI na asiguma phibam asi tasengna condemn tawi athuba matamda wathok asi loisina ba khonagadabani haikhi center da sarkar pairiba BJP gi MP amasung mantri oiriba madusu Human Resource Development की मंत्री ओइजरिबा जाबदेकर दुलामिकु थोइबा थोदोक मयाम सिगी मरमदा ngasi भावबा कारी मता हाइदे यूनिवर्सिटी की प्रॉब्लम लैरिबा सि यंजन बिरमदे अदुगी ओना तेनेबदा भोट खोमबोइन लाए महाक का मरी लेने बमाकी मिनिस्ट्री मदुना लिंखलिबा मदुना पैसा थादरिबा यूनिवर्सिटी असिदा थोइबा थोदोक असिददी वाही महाइबा थेंगनदे Unfortunately, Dr. Narana Makhatana Handakta Union ISRD Minister Prakash Javadekar na Manipurda nimit nini laklambada MU gi wafam amata palamdana hankiba haibasi election campaign na ngawduna leire takune leibaki aruba issue thawoidana vote khomba lakpa haibasi CPI na condemn tawi State sasan pariba Congress Party su Mahiru Singh issue asi haksinna laudri ngasi fawba education minister na wafam amata phongdoraktaba asina haksinna laude takune asuk irang kalaba asi fawba mahak masa laktuna yengsilaba leite state asida congress ti political conference ta mai onsinduna leire asigumba miyamgi khandaba Mahiru Singh bu thawoidaba party sing Manipur gi miyamna para tambiba matam yaure haikhe sida Manipur gi sarkar adagi di concern mantri na karamba statement piba
kari thabak paikhalakpa miyam asigi langtaknariba pot asida kari tawgadagi haibagi mahutta 1 day political conference haidana hojik haren hayeng election tawbudawna lupa lakh kaya thadaraga prajada vote khombagi mong loin chatn lay starting from the chief minister up to the ruling party ki MLA sing punamaksi namit khudingi ko election ji hayeng dangai radona vote khombo in chalieba sigi leiribu issue asida moi attention pidi Indian Postal Service ki makhada leba Gramin Dak Sabak Singi selling area lupa listing taret hengalu amadi taret suba pay commission sana halu haiba dabida ngasi head office Imphal thong londra wakat mi pham chathakrai All India Gramin Dak Sabak Union ki lamjing makhada India pumbagi oina thabak leptuna wakat mi pham kiba aduga mari lenana employee amana wafum kaya phongdorakle 2005 da chilling jina ko 6900 something pangbani adubu handa chi ikui kuidringai da sarkar na revise torok matam da ai khoi gi department gi na 7000 revise tawraga ai khoi gi na 3500 ta lehoba madu gi namata ai khoi dharana chi ngaji famjabani Lakliba Taramathu Suba Manipur Bidhan Sabha Mikhalda BJP ki ticket ta vote lepkani haina kendra da BJP ki ticket tanani ba mioi singna kariguma ticket phangdaba tarabasu ticket phangdaba mioi aduda amata oina saugatminaba haiba firep lepalaitana launarakle ngasi Khundrakpam BJP Mandal Committee ki office ama Khundrakpam ayai lekaida hangdopagi tharamda kendra asida BJP ki ticket tanani ba mioi singna ticket phangba mioi da punna saugatminaba haiba amata oina walep laukhrai ngasi office hangdopagi tharam aduda BJP da ticket tanani ba S Manglemjau TS Mohindro Singh K Tomba Singh Dr KS Ais Lala Singh I Mangiton Singh yauna Khundrakpam Mandalgi President NG Iboyai District President Abdullah Pradhan Ibohol amadi Lamlai Mandalgi President M Ibomchana Singh bamioi kayana saruk yakhi wangang kibo singna phongdokna kibada party na ticket pirak bamioi aduda amatu oina saugatminasi masida punna yaminasi haba wafam singh phongdokna khi Khundrakpam Mandalgi President NG Iboyaina Khundrakpam Kendra asi atopa lamdagi lakpa miyoina vote kaduna sasan tawduna leire masina Kendra asigi chakpa tharangi thabakta hainingai leitana thinthare Kendra asigi miyambu thamui sengna nungsiba lamdam asigi asengba lusingba ama miyamna putholasi haikhe Khundrakpam Kendra gi oina thamjariba pandamdi akoi Khundrakpam Kendra da sukuina aikoi atopa lamdagi haibatai he laga aikoi hida bol leptuna bol ka khibani maram mama oirga aikoi Khundrakpam Kendra da pokjaba Khundrakpam Kendra da chaugjaba miyo yamabu thagataba yadi haibagi wakhalo namaga loina na aikoi Khundrakpam Kendra da chaugjaba Khundrakpam Kendra da pokjaba leader manga asidagi ticket phangpa miyo yadubu aikoi Khundrakpam Kendra da leriba BJP karmi aikoina amatoina unity amagi makhada aikoi BJP ji mai pandaba yadi haibagi wakhalo namaga loina ngasigi plan hosting asida ida koi achet pathajaba pomi jamagi makha ga loina na koi ngasi gi play hosting asi pangthok jabane Lakliba tang taraga mathoi leba popo nimita Manipur Pandit Loisang Palace Compound amadi Sri Govindaji Temple Board ka kusam naduna kwak tambi ki tharam pangthok naba Manipur Pandit Loisang sem sab loire masida miyam saruk yabinaba Loisang gi maikadegi appeal tawrakle pawgi marakana atena break ama
ब्रेक की तुंगदा मखा ताबा पाव खरग पीजरी JC ILPS Women Wing na Manipura ILP sana halu ILP gi bill ama athuba matamda assembly da pass taw MLA singna mahak ki manifesto da ILP bill pass tawna ba hapu haiba khongjang danga si JC ILPS Women's Wing gi convener thongam ongbi apabina lusingba nupi singna Kasamthong kendegi MLA Laishom Ibomsa amati Nauria pakhang lakpa kendegi MLA RK Anand gi yumda thomjin khrei MLA Laishom Ibomsa ga unaduna miyamna yaba bill ama athuba matamda pass tobiyu haina taksin ki amaromda MLA Anandi masala ramdabadigi nupi singna Manipura ILP sana halu haiba kholau kaya lauki tungda JC ILPS ki convener thongam ongbi apabi na phongdoropada Manipura ILPS anadriba fawba Makal makha kaya gi khongjang yauna MLA minister singi yumda makata na khongjang sang singani haina phongdoki Matang kaya gi mamang dagi JC ILPS na makal makha kaya gi khongjang ikhan tabdana Manipur gi praja miya phukna ise ai chu kaya athi achang ni khangda gai thmerai I chhatra kaya gi punsi longki adoi matung ta pada hawi ba 2015 dagi ngasi phawda JC ILPS na akan ma khongjang kaya gi na chang chu lai athi ba khongjang athi khalu ko na ngasi asi akoi lamdam sigi Manipur gi MLA minister khuding maki mayum jum da chang changdana makhoi gi election da mo gi manifesto ko khongjang wa haiba wa pham sigi ni akoi na ngasi tangjan dei ba khongjang thia atuna khongjang ta ba si yare namdra khongjang ngani aduga sigi makha ta ba akan ba khongjang kaya am su chang le bidam ta koi khem thare makhoi gi tau dok je akoi pen de Hudik leban ti asuk yam na kalle ba isu achida single waga ma phong bele ma khon ma ko gi rajniti ge ba khunle ba do bu jin tang na kana paper da ya phe khodi taning de ba pradhan ma thi pam de ILP ni phang ba chine kon pam bi se adana pradhan mayok ta minister na lepi le kono ko ta ga di ma do akhoi le pradhan miyam na ki ihul je khang na tabuk ta pui ro o hai ba pham chini miyam da tham BJP Langthawal Mandal gi office ma ngasi Langthawal Kunja Mayale Kaida Manipur gi insas oriba Palhat Singh Patel na hangdokhrei BJP Langthawal Mandal simdana pangchokpa thoram aduda BJP gi Wangangloi Okram Joy BJP Manipur Pradesh amadi mahila gi lusingba kayana saruk yakhi BJP Wangangloi Ojoina haikibada India da Modi gi sarkar lakpadigi miyam gi phangbam thokpasing manana phanganba ngamlei Hanaki pangthokadoriba assembly mikal gi damak BJP gi ticket piragani haina miyoi kharana lana pau sandokpa yauriba asi aran wafamni haike mikal matungda Manipur da Congress ki sasan nataba awonba Manipur ama leiragani haike agoi khare ina kulaga agoi laro pura sagra saka pai ro JCB ga hai leyawa adagi tractor ga hai leyawa roller ga hai leyawa ko leke ga thore अरे प्रजा मैम जो अभी खोंगान तो बात थोड़ा यार कोटी करने में बहुत एफिशिएंट है अरे खोंगान कोट पर जैसे भी लोग मैम तो ना ऐसे भी लाएगा ले लो अरे ऐसे भी खोंगान को बंद नहीं कर लो ऐसे भी बोल दो तो थोड़े में यार को लगती है ऐसे भी तो तुमने दिखो कि लाने है बा मलई ने है बा कोक ने है बा अगर ये वो जो तुम्हारी खोंग सकता है बना के खोंग सकता नहीं खोंग तो बुद्धि में हम साथ दो अरे का Nongi Pajay Nahawi Gagna Aram the Sakata, the Vado, Pajay Imam with Pajay and Taka. I think a safety to the I will go to Modona, I can look at it public. Hanagi MP Kim Gang Tebu All India Trinamool Congress na Manipur Pradesh Trinamool Congress ki President Hablak Le Haidi Mahakpu President Amukana Hablak Pada Harau Tayam na Opagi Thoram Ama Haizing Kang Market Labor Laisembi Fantasida Manipur Pradesh Trinamool Congress na Harau Tayam na Okray All India Trinamool Congress ki Vice President Mukul Roy na September 18 da Office Memorandum Ama Thoktuna Mahakpu President Oina Hablak Kibani Haidi Tharamga Mari Lenana Kim Gang Tena Haikibada Power Pamadigi Rastinti Dal Amadigi Dal Amada Songthok Songsin Tauroy Handak MLA Kara Party Thadokiva Asi Nungaitaba Fawi Party Asi Nimit Karanigi Matunda Mapangal Kankat Hanaba reconstitute Tauragane Lakaduriba Mikalda Party Gi Chapsaba Mioi Thagatkani Haiki Party Asigi Party Asibu Thado Agachakraba Party workers A Makoina Party Thadok Lamba A criticize Toning Day Maram Dikari no Haibada Asomda
करीगुम्बा माकोइन गी नुंगाइतबा अवाबसु कया याम लेरंबा याय अदुना मरम ओइदुना पार्टी वर्कर सिंगसु थमोय सोना चटलंबा ओइगनी हाइबसिदा एंगोंदा थमोय नुंसीबा अमसु पोई I would invite the party workers who have led the party. I would invite them to come back and to work together unitedly. लापेबा दुर्गा पूजा अमती पांथोइबी इरा थौनी याउना तोंगान तोंगान बकुमै हराव कया पांथोकनगदुरिबा असिदा पामदबा थौदोक थोक्तनबा इम्फाल वेस्ट बाजार यूनिट की ओसी थंगम पाउना लुसिंगबा पुलिस कमांडो कांगबु अमना ngasi रूप महल तेंकी अकोइबदा थीबो हुंबगी थबक चथखरे सिंगनबा अमदी सक्ताक से यावरमदबा मियोय निपान मखाताना वेरिफिकेशन की दमक सिटी पुलिस ता सिनखरे मसामु फबा खुनाई अमगी पांडमदा UPF मणिपुरना लेप्तना चथरकलिबा प्रोग्राम अम ओइना DMO इम्फाल वेस्ट डॉक्टर M थोइनाउगी मियेक मखादा UPF कोंथौजम लोकल काउंसिल अमदी YIGP क्लब कोंथौजम मनिंग लेकाई का खुसमनदुना कांगी लेना संदोरकलिबा असगी मतंगदा नोमगी ओइबा अवेयरनेस प्रोग्राम अमा YIGP क्लब के संग पांगथोखरे थरम अदुदा क्लब की प्रेसिडेंट के इबोचौबा डॉक्टर KSS जादुमनी सिंबा मरुएबा मियोय क्याना सरुक याखी कांखल समीरोम हिदाक लुपथोखी इंडिया पुमगी ओइना अक्टोबर की तांग 15 फावबा चथगदबा लू हेना लेननबा वासक लोमिनबगी थौरम स्वास भारत पटखवादा ngasi इम्फाल ईस्ट डिस्ट्रिक्ट की ओइना प्लानिंग डिपार्टमेंट की स्टेट नोडल एजेंसी की चीफ एग्जीक्यूटिव ऑफिसर एन कुलकारानीना कैबी कुलेंदा लेबा ओरिएंटल स्कूल कैंपस ता हौदोखरे ओयुम्पो वाटर स्टेट कमिटी ने सिनला पांगथोकपा थरम अदुदा लमटू सेंबगा लोइना उ सराकया थाखी कुलकारानीना फोंदोखिबदा थरम मसी महात्मा गांधी की मपोक कुमोनगा मरी लेना अक्टोबर की तांग 15 फावबा चथगदबनी थरम मसी डिस्ट्रिक्ट खुदिमक्ता पांगथोकनी हाइखी प्रोजेक्ट साइटा रेती मफों के आदा वाटर से प्रोजेक्ट तौरी मफों के आदा कोई क्लीनिनेस ड्राइव लू नान बगी अमा चथबियु विद अखोगी यूजर ग्रुप वाटरशेड की PIA सेल्फ हेल्प ग्रुप मैम पुल लगा तोमिनो हारकसिदा ngasi इम्फाल ईस्ट ना दिगी मफम जिदेसिदा केबी कुलेंदा कोइसी ngasi सिलेना पाव हारकसिदी एजी राउजो बलाखनी हेरिकोन की एडवाइजर और नतना लूप असिना साफोंगलपदा असौब थौदांग लौरंबा निंगथेमसा गोपेंद्रोना खंगौदना अक्टोबर की तांग अमदा लेखिदबदा हेरिकोना अवाब फोंदोपगा लोइनना इमुंग मनुंगी अवाबदसु सरुक यारी हाइरे लेखिद्रबा निंगथेमसा गोपेंद्रोना हिंगलिंगै मतमदा तौखिबा थबक थरम सिंबु नहौनना निंगसिंगलक्ले लोइसिलपदा मरुइबा पाउ अमुखना अफबा सरकार अमा लेबदा राइट टू इन्फॉर्मेशन साउन मतेंग पांगली हाइना मिनिस्टर आई हेमोचंद्रना हाइख्रे मियंग ताबिरी बापुन मगबो अमुक हन्ना खुरुमजरी।